ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯅꯣꯡꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯁꯨꯒꯨꯅꯨꯗ ꯊꯣꯛꯈꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜ ꯈꯔꯗ ꯎꯠꯂꯛꯈꯤꯕ ꯇꯧꯅꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯂꯩꯔꯤꯕ CRPF ꯑꯗꯨꯒ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯤ ꯊꯥ ꯑꯃꯃꯨꯛ ꯆꯨꯞꯅ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩꯕ ꯌꯥꯝꯅ ꯃꯐꯝ ꯆꯥꯗꯕ ꯃꯐꯝꯁꯤꯡꯗ ꯏꯔꯥꯡꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ tumba chaba khangdana honariba force ngakani adubu laibak thibadi ngasigi thogdoktu bhap tana hogdaba aikhoigi mafamduda thoningnaba thogdok thokhibadagi leikidraba miyoi kharagi hakchang lokthongnaba honabada thokhiba bhap tana hogdaba thogdok amani haidana aina logjabaga loinana madugida kanagumba any force amana ahenba nattaba tauramba thengnarabadi madugidu ekhoi matik chaba chap chaba action longnabagi damakta ekhoina sarkar gi maikai dagi ekhoi thijanba hore maram maduna Manipur gi miyamda tampag amadi singda leibiribe sinaw mayam punamakta hairiba thokriba thogdok adugi matangda nungnangba aduga nungaitaba tawbidana puning phathabire harakanda force ani gi marakta bhap tanadabagi thokpa oibanina force ani ma tumba chaba khangdana honariba ngaktani adubu kanana karino kanana kamai tawbuno haibadu ekhoi thuna mara leiba singdu ekhoi dandi pinanaba sarkar gi maikai dagi ekhoi honajari hairiba poda se ekhoi central gi kainogi leader sing phawa yongnadana khannare yengbada tabada yamna nungaitaba thogdokti woi pendabadi woi adubu oiragriba phibamsida thamuk hena supna tabam thakpham khangdana tumham chabam khangdana thengnarakpa ngaktu oibanina ekhoi asum marandu phajana thiraga sarkarna lokhalakpa step mara leibasingda ekhoina thangakadaba khongthang adu phawba mayam tuminna puning phatharaga ingna leibiu haidana aigi maigeidagi aduga sarkargi maigeidagi mayamda ai khubak changdokara lonana khurumjari loinana manipurda huji thokhiba tarik ahum dagi thokhiba thogdok nungaidaba thogdoktuda tam koina shanti lero matungda marakta amuk thongneba thogdok thokpadu ngasidi amuk manipur miyamgi mapandagi manipur miyamgi yamna mature oiba puning phathaba wakhal khanthaba madugi thabuk thawong kayana ngasi shanti ayamba hanjalae ingna singna curfew hangtorae khoi atuba matamda internet su hangnanabagi khoi wakhanaba hore aduna manipur gi miyamna ngasi pibiriba sumaina ima ibel civil societies intellectual circle punamagna aikhoibu sarkar bu thajaba thambiyu aikhoibu guide tobiyu aikhoibu poktak pibiyu haina haijabaga loinana puning phathana leibinaba aduga thogdoktugi chummarandu sarkarna thigalaga aikhoigi sarkar gi oiba action lobada madugi matam pibiyu haina mayamda khurumjari